ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯌꯥꯏꯐꯣꯟꯕꯒꯤ ꯍꯦꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯌꯥꯏꯐꯣꯟꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯖ ꯅꯣꯝꯖꯕꯇ ꯅꯠꯇꯦ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯟ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯣꯟꯕ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯃꯥꯁꯨ ꯃꯍꯥꯛꯅ ꯆꯍꯤ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯆꯠꯅꯕ ꯌꯨꯝ ꯑꯃꯃꯝꯗꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯆꯠꯅꯕ ꯂꯥꯟꯃꯤ ꯀꯧꯈꯠꯄꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯄꯥꯕꯨꯡꯗꯨꯁꯨ ꯂꯥꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯣꯟꯕ ꯅꯥꯏꯇꯣꯝ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯥꯒꯤ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯊꯕꯛ ꯁꯨꯕ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯕꯣꯛꯅ ꯌꯣꯛꯄ ꯅꯨꯄꯤ ꯑꯃꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯣꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯇꯝ ꯈꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯏꯐꯣꯟꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯗ ꯌꯥꯏꯐꯣꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯥꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯌꯥꯏꯐꯣꯟꯕꯁꯨ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯇꯥꯟꯁꯤꯟꯈꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯌꯥꯏꯐꯣꯟꯕ ꯑꯉꯥꯡ 2ꯒꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯕꯅꯁꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯥꯡꯐꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯏꯐꯣꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯌꯥꯏꯐꯣꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯉꯛꯏ, "ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ? ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯃꯛꯂꯝꯃꯤ, "ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯂꯩꯍꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯪꯀꯨꯏꯗꯤ ꯀꯨꯏꯅ ꯂꯩꯕꯤꯔꯛꯀꯅꯨ꯫ ꯏꯃꯥ ꯏꯆꯥꯗꯅꯤ ꯂꯩꯍꯧꯗꯣꯔꯤꯕ ꯑꯁꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯂꯥꯞꯅ ꯂꯥꯞꯅ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯪꯀꯨꯏ ꯀꯨꯏꯕꯤꯔꯛꯀꯅꯨ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯏꯐꯣꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ꯫ ꯆꯠꯂꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯈꯨꯝꯃꯛꯏ, "ꯍꯣꯏꯗ, ꯀꯌꯥꯝꯕꯨ ꯀꯨꯏꯔꯨꯅꯦꯒꯦꯅꯦ, 5-10ꯅꯤꯗꯅꯤ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯄꯣꯔꯣꯟꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯍꯤꯡꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯕꯁꯨ ꯍꯥꯡꯕ ꯌꯥꯗꯦꯀꯣ." ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯕ ꯃꯇꯨꯡ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯣꯟꯕꯗꯣ ꯂꯥꯡꯐꯩ ꯆꯠꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯕꯗ ꯂꯥꯡꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯐꯖꯔꯕ ꯐꯤꯔꯣꯜ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯣꯟꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯎ ꯌꯥꯜꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯣꯟꯕꯅ ꯎ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ, "ꯍꯣ ꯃꯍꯥꯁꯣꯏ, ꯑꯗꯣꯝꯅ ꯌꯥꯜꯂꯤꯕ ꯎ ꯑꯗꯨꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯌꯣꯟꯒꯗꯧꯔꯤꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯎ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯐꯣꯟꯕꯗ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯎ ꯌꯥꯟꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯌꯥꯟꯗꯨꯅꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯐꯣꯟꯕ ꯎ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ, "ꯃꯍꯥꯁꯣꯏ, ꯑꯗꯣꯝꯅ ꯌꯥꯜꯂꯤꯕ ꯎ ꯑꯁꯤꯕꯨ ꯌꯣꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯌꯣꯟꯕꯒꯤ ꯌꯥꯟꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯖꯒꯦ. ꯑꯩꯁꯨ ꯂꯥꯡꯐꯩ ꯂꯥꯛꯂꯤꯕꯅꯤ." ꯌꯥꯏꯐꯣꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯎ ꯌꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯌꯥꯏꯐꯣꯟꯕꯅ,
ꯅꯠꯆꯗꯦ, ꯑꯩꯗꯤ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯂꯥꯡꯐꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯏꯈꯣꯟꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯎ ꯌꯥꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯌꯥꯜꯂꯤꯕ ꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯎ ꯌꯥꯟꯕ ꯑꯁꯤꯗ ꯌꯥꯎꯖꯒꯦ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧꯗ ꯍꯥꯏꯖꯁꯤꯀꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯈꯣꯟꯕꯅ "ꯍꯣꯏ ꯐꯔꯦ ꯍꯥꯏꯅꯔꯁꯤ" ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎ ꯌꯥꯜꯂꯝꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯏꯈꯣꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯌꯥꯏꯈꯣꯟꯕꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯐꯥꯎꯕꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗꯗꯤ ꯆꯠꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯅꯨꯄꯥ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯏꯈꯣꯟꯕꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗ ꯋꯥꯐꯝ ꯑꯃꯕꯨ ꯇꯝꯂꯔꯤ꯫ ꯃꯗꯨꯗꯤ ꯈꯨꯜꯂꯥꯛꯄ ꯑꯁꯤꯗ ꯍꯥꯏꯔꯛꯏ, "ꯈꯨꯜ ꯑꯁꯤꯒꯤ ꯏꯄꯨ ꯑꯣꯏꯔꯤꯕ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇꯅ ꯁꯔꯦꯟ ꯆꯟꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯉꯛ ꯉꯛꯂꯒ ꯈꯨꯝꯃꯛꯂꯝꯃꯤ, "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯍꯥꯛꯅ ꯁꯔꯦꯟ ꯆꯟꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯏꯁꯣꯔ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯔꯕ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ, ꯑꯩꯅ ꯎꯃꯪꯗ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯊꯨꯡꯂꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯗ ꯁꯔꯦꯟ ꯆꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯧꯔꯨꯔꯁꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯕꯨ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯥꯏꯈꯣꯟꯕ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯟꯕꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯃꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯈꯣꯟꯕꯗꯨ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯎꯃꯪ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯝꯂꯒ ꯄꯨꯔꯛꯈꯤꯕ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯌꯥꯏꯈꯣꯟꯕꯅ ꯂꯩꯍꯧꯔꯤꯕ ꯖꯒꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯌꯥꯏꯈꯣꯟꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯈꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯏꯈꯣꯟꯕꯒ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯣꯏꯅ ꯁꯔꯦꯟ ꯆꯟꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯣꯏꯅ ꯁꯔꯦꯟ ꯆꯟꯕ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯒ ꯏꯁꯥ ꯑꯣꯏꯅ ꯃꯥꯡꯉꯤ ꯍꯥꯏꯅꯔꯤꯕ ꯑꯁꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯏꯈꯣꯟꯕ ꯎꯃꯪ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯈꯣꯟꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯆꯧꯕ ꯎ ꯑꯃꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯎ ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯏꯈꯣꯟꯕ ꯎ ꯑꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯟꯕꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯎꯒꯤ ꯎꯈꯥꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯌꯥꯏꯈꯣꯟꯕ ꯃꯥꯅ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯎ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯞꯂꯒ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯈꯣꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯌꯥꯏꯈꯣꯟꯕꯅ ꯇꯞꯅ ꯍꯪꯉꯤ,
"Ibema, karigino nahangna misik miraukon tadraba matam asida tingthana oina kapliba asibo kanana nangonda usit thawoidaba yaubagi?" Adumna yaikhonbana hanglubada kaplaga leiramba nupi ado mamaido sat ongkhalai aduga yaikhonbada munna yengi. Yaikhonbadi nupi adubu hek urubada pungau he ngaure. Nupi ado asuki matik phajai. Tanja aduda nupi aduna yaikhonbada yenglaga hairai, "Taribra ibungo ai ase lamleima heloi atonbini. Ai ase karigumba ama soikhibadagi umang asida lolaga lairibani." Heloi adugi wa ado tabada yaikhonba ingangangna karino hairiba asibo lamleima heloi karino nahangna soikhriba haibabu nakhoi khoyum laisu soikhiba haiba amamuk leibra? Adumna hanglakpada heloi aduna khumaklammi, "Karigi leiroidoribano aikhoisu malem taibang panba haiba ama leiribani." Masida yaikhonbana "Adudi nahaki asoibase karino hairo, nahangna karigi kaplibano haibadusu haibiro." Adumna hairakpada heloi aduna hairai, "Ngasidagi aina matam kharagi mamangda umang asida koiba lakhi. Maduda aina umang asida sen chongtuna sanaringai umang asida satanba lakpa miyoi kharana aibu ukhibadagi aibu phakhi. Masidagidi aina makhoising adudagi nanthoknaba honabada aigi koktagi chura ado tahaure. Adubu ai chura tahaure haibado khangkhide. Sadanba lakpa miyoising adudagi nanthokpa ngamjaba asida ai waisangle khanjaki. Adubu thangnaba mikuptadi aigi chura tahaure haiba khanglakhi. Maram asina ai leirebakta hanba yadraduna asukuiraba matam ase umang asida kaplaga lairaklibani." Heloi adugi wafam pumnamak taraba matung yaikhonbana hairai, "Karino heloi nahangna hairibadubo? Nahakti khoyum laini aduna sadanbasing adubu ngaholaba matung tekta kaidana lairamlenda hankhiba yaina." Masida heloi aduna amuk hairaklammi, "Aikhoi heloi haiba khoyum lai aikhoi namu taibang mina ubasu ngammi amadi phabasu ngammi. Aduna makhoina aibu phanaba honabada aina makhoina sokpa ngamdringai isak uhandanaba mangkhinaba honabada chura ado tahauribani." Heloi adugi wa ado tabada yaikhonbana "Phare adudi aina nahaki chura adubu thibada aina nangi mateng pangbiragi. Sadanbasing aduga nahakka thengnakhiba mafam adu kadaidano haibadu aingonda haibiro. Ai mafam aduda tabra haibadu yengluge." Yaikhonbagi wa adu tabada heloi aduna "Haujikti mafam aduda chura ado laitrabani. Hairiba chura ado nangbu ngasai saren janbada hamnaba haiduna mayam hauduna purakhiba khulakpa ningthau adugi makoki churasing adugi marakta yauriba manthaba makthaba naitraba chura adubuni. Madu laurucho aingonda pibiyu." Heloigi wadu tabada yaikhonbadi mamit mana lauthokduna "Kari haiba? Ngasai sagon thauraga chatkhiba nupa aduna miyam khomlaga lakliba adubu saren jannabani haiba?" Asumna hanglakpada heloi aduna "Mani." Asumna hairakpada yaikhonbana "Phare adudi aina chura adubu lauruba haiba ase oyaroidabani. Ai nangi mateng pangba ngamlaroi aduna aibu warauganu ai chalage." Asumna hairamlaga yaikhonba heloi adugi manaktagi chatpa hauraklammi. Adubu karibu khalurabano khangde amuk hanjilaktuna heloi asida hairai, "Phare ai nangi chura ado ai laubirurage nahangna aigi kari piba ngamgani?" Adumna hairakpada heloi aduna "Nahangna apamba ado ai pige hairammi." Masida yaikhonbana "Nahak chalaga laurubadi kari kaibano haiduna hangi." Masida heloi aduna "Aidi haujikti chura adu yaudabana kari amata tauba ngamde umang asidagisu hendokpa yadre adunani." Asumna heloi aduna hairaklibato tarabada yaikhonbana "Phare phare adudi ai nangi chura ado laubirurage nahak mafam asida adumak leiramuko." Adumna hairakpada heloi aduna "Ngaikho ngaikho adubu karamna lauba amadi karamna nahangna changba haibado ai take. Se masigi ukrong ahoba ase pukho nahangna khul adu hek yaubaga kamgadabani.
ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯦꯠꯂꯤꯕ ꯑꯩꯒꯤ ꯆꯨꯔꯥ ꯑꯗꯣ ꯂꯧꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯑꯁꯤ ꯑꯃꯨꯛꯇꯪꯕꯨ ꯁꯤꯖꯤꯟꯅꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯈꯣꯟꯕꯅ "ꯍꯣꯏ ꯐꯔꯦ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯆꯧꯕ ꯃꯤ ꯇꯣꯡꯕ ꯌꯥꯕ ꯎꯆꯤ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯟꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯆꯥꯎꯔꯕ ꯎꯆꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤꯅ ꯇꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯗꯨꯅ "ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯍꯥꯛ ꯎꯆꯤ ꯅꯤꯡꯊꯧ ꯑꯃꯁꯨꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯅꯒꯟꯗ ꯇꯣꯡꯗꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯜ ꯑꯗꯣ ꯌꯧꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯈꯣꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯎꯔꯕ ꯎꯆꯤ ꯑꯗꯨꯗ ꯀꯤꯅ ꯀꯤꯅ ꯇꯣꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯈꯣꯟꯕꯗꯣ ꯎꯆꯤ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯅ ꯌꯥꯏꯈꯣꯟꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯅꯍꯥꯛꯅ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯑꯗꯨ ꯀꯥꯝꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯇꯨꯝꯍꯜꯂꯣ꯫ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛꯀꯤ ꯆꯨꯔꯥ ꯑꯗꯣ ꯂꯧꯔꯨꯔꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯂꯒꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯈꯣꯟꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯒꯟꯗꯒꯤ ꯆꯣꯡꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯈꯣꯟꯕꯅ ꯈꯜꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯨꯝꯁꯨ ꯑꯩꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯌꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯀꯔꯝꯅ ꯊꯤꯒꯗꯧꯔꯤꯕꯅꯣ"? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃꯕꯨ ꯂꯥꯛꯂꯗꯨꯅ ꯌꯥꯏꯈꯣꯟꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯁꯤꯔꯦ, ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯁꯤꯔꯦ"꯫ ꯑꯗꯨꯝꯅ ꯌꯥꯏꯈꯣꯟꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗ "ꯅꯤꯡꯊꯧ ꯁꯤꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯕꯗꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯗꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯈꯣꯟꯕꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯟꯕꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯆꯨꯔꯥ ꯊꯦꯠꯄ ꯂꯨꯍꯨꯞ ꯑꯗꯨꯁꯨ ꯎꯞꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯈꯣꯟꯕꯕꯨ ꯍꯦꯛ ꯎꯕꯒ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯁꯤꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ, ꯍꯦ ꯅꯨꯄꯥ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯩꯁꯨ ꯁꯤꯗꯕ ꯑꯩꯕꯨ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ"? ꯑꯗꯨꯝꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯌꯥꯏꯈꯣꯟꯕꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯒꯤ ꯃꯈꯣꯟ ꯇꯥꯖꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯤ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯈꯣꯡꯂꯣ ꯅꯪꯒꯤ ꯖꯟꯇ꯭ꯔꯗꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯈꯣꯟꯕꯁꯨ ꯊꯤꯟꯊꯗꯅ ꯃꯥꯒꯤ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯑꯗꯣ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯈꯣꯡꯂꯨꯕꯗꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯌꯥꯎꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯏꯈꯣꯟꯕꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯦꯠꯂꯤꯕ ꯆꯨꯔꯥ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯆꯨꯔꯥ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯑꯣꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯈꯜꯂꯗꯨꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯍꯨꯞꯇꯨ ꯑꯣꯏꯅ ꯄꯨꯂꯞ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯏꯈꯣꯟꯕꯒꯤ ꯃꯔꯧꯁꯤꯡ ꯑꯁꯤꯗ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯂꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯀꯔꯝꯅ ꯈꯟꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯈꯣꯟꯕ ꯑꯃꯗꯤ ꯎꯆꯤ ꯑꯆꯧꯕ ꯑꯗꯣ ꯍꯦꯂꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯏꯈꯣꯟꯕꯅ ꯍꯦꯂꯣꯏ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯍꯨꯞ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯨꯍꯨꯞ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯆꯨꯔꯥ ꯑꯗꯣ ꯂꯧꯊꯣꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯏꯈꯣꯟꯕꯗ ꯌꯦꯡꯗꯨꯅ "ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏꯈꯣꯟꯕꯅ ꯁꯟꯒ ꯂꯣꯏꯅꯅ ꯁꯟ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯄꯥꯝꯃꯤ꯫
ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯑꯁꯤꯗ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯟꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯗꯨꯁꯨ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯈꯣꯟꯕꯁꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯈꯣꯟꯕ ꯍꯦꯂꯣꯏ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫